एक्सीडेंट मियोई तरुक सिरे तारा सोकले ngasi ayuk angan bada gonda baharis highway da Uttar Pradesh ki baharis district ki manung channa leiriba Prayagpur police station kon mafam amada khamduna leiba truck amada ben amana thomjin badagi ben aduda tonglakpa mioi taruk sibaga loinana mioi tarana sathi na shokre police ki paw matungina makhoi tara taruk adu gari amada punna Ambedkar Nagar district ki manung channa leiba Kichuwacha Shariptagi lai khoramlaga makhoi gi mayumda halakpada thokibani hairi Asokpa Singadu Prayagpur Primary Health Center the Pukhalaba Matung Baharis District Hospital the Makhatana Layang Naba Pukre. Marakasda State Asigi CM Yogi Adityanath na Lekhidraba Singi Awabada Saruk Yabaga Loinana Shoklaba Singdamatik Chaba Mating Pinaba Order Thokre Hairi. Aduga Topa Paumana COVID-19 Dagi Farakpaga Ronaldo na goal ani shankre. Juventus FC gi star player amusu oiriba Cristiano Ronaldo COVID-19 dagi pharakpaga ngarang Spezia ga sanakhiba match ta goal ani sanduna mari amada mai pakre mahaki ahanba goal adu second half matungda substitute oina sanglakpaga minute ahum gi manungda sankhibani mahakna sanglakpa matamda goal gi phibam amada leiki ningsingbayai Portuguese forward chu oiriba sandaroi asi haukiba October 19 da COVID-19 positive oikhibani Aduga topa paumana November 3 ta pangthokadoriba by election da CPI gi thomi sing bot thadaroi Robindro Chaliba thasi gi tareta Manipur gi kendra mari da pangthokadoriba by election asida Communist Party of India Manipur State Council na mikhal asida hiram amata da saruk yadaba gi phirep adu ahongba leite haina CPI Manipur State ki executive member Is Robindro na phongdoroli Hiramasi matang da ngasi irabot baban da leiba CPI gi party office ta pangthokpa paumi singa unaba madam hak na hai masagi oijaba khara phangnaba MLA pham thadoktuna COVID-19 gi akiba marakta by election tawnaba thorang tawriba si CPI ne yaba ngamloi asigumba mioi khara gi power phangnaba honaba da miyamda awaba piriba election asida party asina hiram amata da saruk yadana ba phirep lawbani phirep asigi matungina kendra mari asida ngasi phawbuta party gi thomi amatana election campaign yaudri Loinana November 3 ta su party gi member amatana bot thadaba thoktana ba phirep lawre hairi adubu asigumba tanja sida wangjing tentha kendra gi candidate ahumna CPI gi bot sing Congress party na phanglagani haikhiba adu yumpham yaudabani CPI gi hana lawkhiba phirep adu ahongba amata leite maram asina candidate amatana makhatana party asibu lana uba yaba wafam amata phongdokpiganu haikhi aduga topa pawmana puari gi amamba numit mingthonduna puya mai thakibagi ningsing numit pangthokre Puarigi amamba numit haina mingthonduna puya mai thakibagi sahi chani ga marphuni pan suba ningsing thorom puya mai thakibagi apunba ningsing lupna sinduna kangla utra mamangda ngasi pangthokre kumja 1732 da matamdugi ningthau pamahiba amadi Santidas ko cycle lutuna duna kangla utra mamangda lamdam asigi puya sing mai thaduna manghan khibani numit asibu ningsing laduna puya mai thakibagi apunba ningsing lupna kangla gi senglaba laining laishonga loinana utra mamangda haikat lekeka loinana thoramasi pangthoki ningthau pamhiba amadi Santidas ko sai anina lautuna duna puya mai thakiba asina lamdam asi mikha ponduna amadi sonthaduna leiribani haina apunba ningsing lupki vice chairman S Shanjit na phongdoki ngasi gi puya mai thakibagi ningsing thoramasi mamangdadi akom lupna sinduna pangthoktuna lakhibani Sahi kharagi mamangdagi lamtamasida leiba loop mayam punsinduna puya mai thakibagi apunba ningsing loop haiba loop ama semduna sahi khudingi meragi tara tare ni panba numitagi hauduna pangthoktuna lagi ngasi pangthokliba puya mai thakibagi ningsing numit asidagi lamdam asi mikha pondaba amadi tangdu leitana leiba lamdam ama oirasanu haina mahangna makha taraduna phongdokhi aduga topa pawmana irang thong khudakta saduna jiri lambi phauna halu CPI Irang thong tattuna hojai dagi maitai driver ama sikhibaga loinana Manipur miyam gi lifeline oiriba National Highway 37 phauna hankhidaba sida Manipur State Council CPI na akanba mongda pendaba amusung nungaitaba phongdoli British matamda saramba thong asi ngasi phawba miyam na lanari aduga ing 2010 khaktada lalhubagi bomb attack ta tatluraba thongdu nahungna na sakhrabasu ngasi amuk tattuna misi mina thokanba maram chade Thawong asi lengak pairiba single lautuna duna contractor singna quality laina saudabadagi ngasi gi phibamsi yauriglibani miyam gi lanthumdagi yamlaba senphang kaya kaithokduna thong asi nahungna na sakhrabasu ano boyot ki bim sing sindokpagi mahutta ariba sing adu sauraga sinabadagi dasa adu Manipuri miyam da thengnaribani Central Lengak ki Prime Minister amasung Surface Transport Minister na singba kayana hanna National Highway Manipur da leiriba singning thina semkhre state asigi miyam waningai leitre haikhiba ikuikuitri aduga matam asidadi highway da chatpham thoklaba gari sing chatpa yaroi dawa thong kaya lehelibasi karigidamaktano
tan taramapan-dagi kunthra taruk phawba puba yaba gari-sing chelhangadaba tanjasida tan kun-dagi hena puba yaroi haiba order thokliba asisu maram chade. lalholup-singgi senkhai thumkhai-mak natana laingak pairiba-singnasu atamnana Manipurgi pot-chai tanghanabagi achouba maram ama oihillibani. thongtatlaga driver selibanina mari leinaba minister-sing phamkonpham thoktrabani. Manipur laingaksu tumina yengduna leiba yaroi. Makhu pongna national highway phare ningthina semle ayatapan leitre magi party na laingak pairakpadagi oiribani haikhibadu kauba yaroi. Mafam dumaktada chattana ngangbaga thabakka manaribara. Masamakna yenglugadabani. Khudakta lambi phawna handuna covid ki wanaraba tanjasida miyamda akiba phawandana thabak udlu hainasu Manipur State Council CPI gi Assistant Secretary MJ Kumar Luangna khuyekpiduna thadorokpa serol asida phongdorokli. Aduga topa pawamana GM Ningom Rosanda doctorate degree pirakle. All Sports Association of Manipur gi General Secretary su oiriba uripo khaidem lekaidagi International Referee and Judge Grandmaster GM Ningom Rosan Singhada BGG International Sports Academy of Martial Arts Russiana Sports and Culture da doctorate degree pirakle. GM TS Rosanda doctorate degree pirakpa sida International Sports Academy of Martial Arts BGG amadi International Federation of Karate Sports Shindokai Karate in Latin America Argentina and the President of the General Sports Federation of Egyptian in Latin America and the neighboring countries the laiba organization kayagi President su oriba martial arts ki lamda global expert oriba Sensei Ahmad ABD Ilmotelet pu thagatpa amadi nungaiba phongdorakli haina All Sports Association gi Joint Secretary Master Mongjam Ranjit na thadorokpa serol amada phongdorokli. Serol aduna makhatar GM Dr. Ningom Rosan ISAFF India gi North East General Director oibatanatana atopa state amadi national gi thakta organization kayada mapung oiba thausu puriba mioi loinana kung fu bell wrestling sambo kuras aerobics Muay Thai tongan mamasana singda national amadi international referee and judge oiraba amadi national amasung international award kaya phanglaba mioi aduga Muay Thai masana gi oina America dagi leikhidraba GM Kelvin Liot ki makhada international crew member oiramba mioi martial arts sport amadi cultural chaukhataba mahaki lepa leitana honakhiba thabaksing amadi leptana sangsiliba khongjang singda ikai khumnaningai gi masak oiraba doctorate degree asi pirakpani hairi. Aduga topa pawamana COVID-19 India da phibam phagalakpagi changchada maudrama thoi dasmik taruk nipan yaure Manipur gi apunba confirm case masing lising tara nipan ga chatre yankhai chukre. India da COVID-19 laisat asi sandorokpagi chang tapna hantharaktuna haukiba pung kunmari sida khwaidagi nauna laisat asidagi mioi lising yankhai humdoi ga chani marphu manga discharge tawkhiba ga loinana phibam phagalakpagi changchada maudrama thoi dasmik taruk nipan yaukre. Matamasigi manung da mioi lak nipan ga lising yakhai manga ga chanipan gi sample lauduna COVID-19 test tawang amkhre hainasu Union Health Ministry na phongdokre. Hariba matamasigi manung da leibak sida mioi lising ni phutaruka chamapan humphum doi positive oiduna mioi shambri ga humdra leikhidre. India da COVID-19 laisat asigi apunba confirm case masing lak marphuni thoi ga lising kun mapan ga chahum kuni thoi sukhiba ga loinana laisat sina leikhidaba masing su lak amaga lising kuni thoi ga chatruk ni phuni thoi yaukre. Adubu laisat asidagi phibam phagalaktuna tongan ba covid care unit singdagi discharge tawkhiba masing su lak humdra manga ga lising nipu mari ga chatret maudrani pan sukre. Laisat asigi active case masing lak yankhai taruk ka lising tarani pan ga chanipan kun oiri. Hariba sigi manung da mioi lising nipan ga chamapan nipu mari gi phibam luri. India da laisat asi hek sandorokpadagi mioi crore tara mathoi ga lak taret ka lising ni phum doi ga chama ga sungna ahum COVID-19 test tawkhre haina su Indian Council of Medical Research ICMR na phongdokre. Haukiba pung kunmari asida Manipur da mioi sani ga nipuni pan COVID-19 positive oiduna apunba masing lising tara nipan ga chatret yankhai yaukre. Masigi manung da general population dagi lising tara manga ka chamapan maudra aduga Central Security Personnel dagi lising ani ga chatret humpuni. Loinana matamasida mioi chani ga sukna ahumgi phibam phagalaktuna tongan ba covid care unit singdagi discharge tawkhre. Aduga mioi mari laisat asina leikhidaduna apunba masing chamaga humtra ma thoi sukre. Active case masing lising ahum ga changa tara mari oiri. Masigi manungda general population dagi lising ahum ga chani amasung Central Security Personnel dagi chahum ga tara mari ni. Phibam phagalakpagi chang marphu dasmik ahum mari oire haina Manipur sarkar gi COVID-19 command control room gi serol amada phongdorokli. Manipur gi yumthang nariba Myanmar da su COVID-19 laisat asina sandorokpagi chang tamna wangkhalaktuna apunba confirm case masing lising yankhai humdoi ga chamri sukna manga sukre aduga laisat asina sikhiba masing su lising amaga chani yankhai nipan yaukre.
Laibak sida laisat asidagi phibam phagaltuna discharge tawkhiba masing lising kunthra mariga chamaga marfumapan oiri aduga active case na lising tara teret ka chamapan yangkhai oiri hairi. Aroibada Paobilai news reader ki video yengpiriba khudingmakpu thagachari.